Manipur Congress Legislature Party ki member, former president, former party minister amasung MPCC ki member singna mifam pangthoklaba matung 𝗔𝗣𝗨𝗡𝗕𝗔 ki Twitter post adugi mathakta action laukhatnaba party asigi president da hijackre hairi political party asigi muhut singna khutyek piduna All India Congress Committee ki president 𝗦𝗛𝗡𝗕𝗔𝗠 𝗕𝗛𝗡 da pisan khiba cherol aduda 𝗔𝗣𝗨𝗡𝗕𝗔 na thagalakpa post aduna Manipur ki crisis asida miyamda hena tension piba sentiment so on ba wahai wata kaya maram oiraga action laukhatnaba haikibani makhatana cherol aduda Congress party na leibak asigi apunbagi saktam kaidanaba amadi territorial integrity kaihandana ngaknaba matam chupada lepkani haiba wafam supalli hiram asiga mari leinana CLP gi leader Okram Ibobina su sengdo warol khara thamlakli isinawjingda masi ngasi 𝗔𝗣𝗨𝗡𝗕𝗔 ngaktang pung khra haiba tare madu thagalamse purely magi personal view ni akoi party gi view natte haiduna masi wafamse akoi sengdoksabani aduga amana akoi party di hanadagi su dum haijebaduni manipuri praja singna hek yanaba ama lakri bhaudi yamna communal loiba ethnic line da tauraga tongan ba state sigumbagi idea sidi akoi sukya yabang amoy Congress party gi di ko unanimous poraka da si kano si hey naire si matik si karayana sa khotna ba karayana fast develop tawnana ba haina akoi khana ba khotna ba adugum badi yai adubu 𝗔𝗣𝗨𝗡𝗕𝗔 gi mot hai ta suggestion sida regional autonomy hai bese district amagi wana ta state as a whole masi north east da Manipur se regional autonomy biren state ki khana ko India government khana ko wergadi madu akoi Manipur da leiba praja singam sung tamda leiminari besana mayam punam se government of India na Manipur se regional autonomy amoina north east ki oina regional autonomy oina pige ha tardi yes by the time akoi mayam praja singi opinion madu khana bi ai aduna tana regional autonomy piba khotpa haiba sidi akoi party gi stand nate masi 𝗔𝗣𝗨𝗡𝗕𝗔 gi magi personal view ni aduna hojikti koi honorable president अर्जुन खड़गे jina no sorry nangi personal view oita jo hojik Manipur ki leriba situation de sigumbase koi party gi stand party gi view nate na kudakta lautho anre haiduna ai masigi matang sida Manipur gi praja singda confuse create taunana ba another problem create taunana ba torpado madu lobby ganu haidna Manipur gi praja singda wapang khasi singkop seven